नुपागे Asiba haksang ani fangle hade amana none ki khawpum dam da aduga amana cycle ki tujinka dane hade haksang singa duma sakhang dop nabaki damak police na investigation sathaba hokre hade Fajin ki bamyo shingi phibam haujuk phawba khangdre economic blockade hangdop na naba United Naga Council UNC ki leader singka haujik unatuna wari sanagadori haina CM Kem chana phongdokre Air India ki cargo manager Thoksom Brojen ki yungi thongan ki gate mayada hand grenade ama thamlam lehade Naga taruk pirak trabadi kuki hostess sing NBG Western Command Jelarong Inpui Defense Guard ta pithokragani haina NBG Northern Command kuki singda khanghalakre masida emotional tawduna kanaguma mioi amatana athinba piba yaroi haide Ansamgi emergency presidential council meeting kaukre haide May Kungamari da All Naga Students Association Manipur Ansamgi Emergency Presidential Council gi mifam pangthoknaba lepkhre Naga sing masagi lamda kihalakliba amasung oirakliba sathiba phiba masigi matangda wafam sing kopna khanadaba yadabagi tanja lakpadagi Ansamgi Presidential Council meeting adu May Kungamari gi ayuk pung 13 tabada Seli Sala Memorial Hall Ansam Secretariat da pangthokani haide Ansamna thokpa serol amana Naga sing asi masagi maramda kihalakpagi phibam ama mayoknari mifam asida Ansam amasung masiga satminariba sing amasung punamangna amata oina khenaba thamdana haujuki siraba tanpham asida hotna minaba tai haide Naga micham taruk phajin khibagi NSRC da wakat khre haide thasigi tarawmda da kuki militant singna Naga micham taruk phajin khibadu gi matangda National Human Rights Commission da wakat pagaloina na commission na resta tau khre haide udipok torang bam lekai degi seng tham nambam Kauba amana National Human Rights Commission da thangat kiba wakana duna haujik kuki militant singna phajin duna thamliba micham taruk adubu tek takaidana atuwa matamda thado hanaba marilenaba authority sing mi yeng sangbinaba appeal tawre Taudo aduna maram oiraga region asida misam miyam ki punsi khudong thiningai oiba phibam ama lairiba sigi matangda wafam pukhaladuna marilenaba authority singna logi matung ena chapchaba thabak lokhatuna thiba khangdana lairiba singi marimakhong thidokpaga loinana chenaba sing phaduna cherak pibiyo haide WY lising ni phu phare haide Manipur police na Churachandpur district ki Singhat police station na konba Suwangdo village ki temporary vehicle check post da showcase kuntraum doida hablakpa brown sugar amade WY tablet listing ni pu saurak na kilogram 3.8 ronga konana mi ama phare hade brown sugar amade WY ga konana phara badudi Siam Khansuan samte sahi ni pu mari Gausin ko village tagi ni hade drug singa du purakpada sizinaramba Maruti Ignis MZ01 AD5474 amasu phagale hana police ki chero sinamkha tarakle blockade tawriba nakalane makna asa thak pusilakpa komthokpiyo haide Haujik National Highway to Imphal Dimapur lambi blockade tawriba sida nongmada sangdaba yadraba acha thak pusilakpagi oinadi khara komthokpiyo lambi thingliba nakalani magna miyamgi khallaga yamdrabada seyol amagi manungda nongmana traga ninidi acha thak pusilakpa yahan minasi haina Manipur Consortium of Onion Potato Fritters and Traders ki maiketegi appeal tawkhre Ngarang Manipur Press Club ta Paumi Singka Unabada Traders Organization Sigi General Secretary Shantan Hakpam Nahai Hauja Kalop Ani Kuki amasung Nagagi marakta amanamagi miyosing phajinaraga thambadagi thorakliba irang asigi manungsana nakalanimakna National Highway to Imphal Dimapur lambida economic blockade tawsin khibadagi state miyam punamaki nomagi sangdaba yadraba asa thaki polam sing pusilakpa yadana leire Manipur gi oina Churachandpur Palel jaun Tampaki district ta leiriba miyam gi sanaba alu amadi tilhauna singba polam Singase nomada gari tare nipalom mathau tai Imphal jirabam lambi romdagisu polam singase mapung phana pusilakpa ngamdre ngarang nahan khakta tegli khara pusilakpa yarakpada ngairi maramasida nomada gari ani sanglakpa si yamna wana oi masigi kudung saba lawraga nomagi sangdaba yadraba sanaba polam maroina alu amade tilhaugi mamalse market ta wangkhalaga yonaba thengnare hiramasigi matangda marilenaba department su akanna miyeng sangbiyo haina su phongdoke Apunba khongjang amagidamak aigi khulda sit in protest haurasi haina lupmangana phongdokre Manipur ki kasin koyada leriba khongang singi miyamna so apunba khongjang amagidamak sem saba oina aigi khulda sit in protest tawbagi manaba khongjang haurasi haina amuko kohar MSF
Amuwa amadi poire lemerol mera paibi apunba Manipur lup mangagi secretary publicity ki serol amana phongdorakle serol si ngara ayo pung 13 makhai tabada Imphal West ki manungsan ba tagel khongbal ima ibema community hall da club amadi mera paibi singna sinduna chathakhiba set in protest ki khongjanga marilenna thadorakpane serol sina makha taraduna Kunmatoi suba sahisa ki lorakpa matam sida asuk tamthiba lengaklon gi masat asibu yengduna leibagi mahot India pumbada ihok sagatuna Manipur gi tangdu leitaba warashin porakpada mateng pangbiu Manipur miyam gi tangdu leitaba punsi marel adu piba ngamdaba makhatana tamthiraba masat miyoibagi maselgi marakta tawhaidaba thabak sing pangthorakleba silengangna sumak tawhanduna leidabadi ngasi Puliba Kungang Singi upon Bamiam, Manipur Miam, Luna Akan Kongjang Sanction, never same Sadana later Bani Hadi. Tum the Bami Hodopoli Hina Porogum Sanglaba, Matamsi Manipur Miam Tamba, Amdaba, Punsi Marel Amada Hingle, Miam Kolabu Tasenataba, Tum Senabas Haribagi, Nungi over Wahanto Carino, Morebak, Madam Damgi Miam Waba Kangduna, Supam Nompam Kangdaba, Nutil Pop of the Power Pardon Puki, but the Hoju Power Tiba Kansinadana Labor Habisi. Tumsinabaga pangkang na tabra sero sinamaka taraduna mikha ponbagi awa anakya gi china khol khangduna laklaba India gi miyamna phibam thina soklaba Manipuri singi punsigi awabada karisu haiduna tumina leiriba sita sengna minusi khangdraba amadi India gi ningtam ihau miyam gi hakku ikai khumnadaba haibadune India gi miyam sungasi Manipur da hauriba ihau khongjang singsira yausinbagi matam thengmalabani aikhoigi leba iramda Manipur gi miyam si sanglaba matam kiyadagi ngasi phawba tangdu leitadraba aki tujungba kiyana pik thalaba Punsi Marel Amada Thamlakli Hade Manipur Yamna Raja Sabaki member Kungamari Khanaba Mikhal Jun Tarani Panda Pangthoglagane ticket PBO Hydre candidate Khanbagi process Tawdri MP Oina Thaba Kharadi Tawzakhibani Haina Lasiambana Phongdora Khrei Parliament ki Upper House Oiriba Raja Sabaki member Kungamari Khanabagi Damak Manipur Yamna State Taragi Mikhal Mathang Thagi Tarani Panda Pangthoglagane Haina Election Commission of India ACI na Lauthokhrei Commission na Lauthorakpadagi Manipur gi Oina Amakhakta Ngairiba Set Asagi member Oiragliba Ningthau Semba Sana Zawbaga Wari Sanarubada Mahana Hai Aihana MP Oirakpa Sahi Taruk Farakle Mathagi member Amu Khanabagi Matam Pirakle Aina MP Oiragliba Sidi Laitadaba Amagi Marakta Ojarakibane MP Hek Oirakpaga COVID-19 gi Saitheng Mayok Narakre Masidagi Khara Phagalakpada Lan Amuk Thorakre Amasung Manipur da President's Rule Laikre Hari MP Ama Oina Tawning Bakharadi Tawkre Aiha Karimata Tawkidaba Nate Adumoinama MP Amagi Phangpham Thokpa Sing Mapung Phana Phangkhibadi Nate Masigi Manungda Sel Kaktabasu Yauki Aigisu Ahauba Laibanina Aroiba Amasu Laigadabani Matang Thagi Taranipanda Manipur gi Raja Sabagi member Khanana Pamikal Pang Thorakadoribani Aihana Tawzarakiba Tabak Singi performance Jenglagadi Khangdre Aingon the ticket PBO Haikiba Laiktri Aduga candidate Khanbagi process Sathaba Laite Mioi Amatana ticket PBO Harapasu Laitri Amasung Honadri Haidi MP Namakata Nahai Aigi Oina Angamba Manipur gi issue Mayam Pukhatsaduna Lakibani Mitaibu Est list Salhanabagi Wapam Parliament Pukhatke Sanama Hilainingu Masakang Binaba Wapam Suyawi Honaba Yabasing Honakidabadinate Adubo Aigi Laibaki Nongdamna Yamna Adubo Aigi Laibaki Nongdamna Yamna Nungaina Laitana Honaba Habidudi Funky de Haina Supungdoke Karigumba Ingonda Amuka Matam Pirabadi Aina Toning Balay Asri Rulingi MP Ama Oina Tobangangani Kale Aigi Matang the Rulingi MP Ama Oina Party the Nungaro the Bakia Amasu Gana Krabane NRC Oina Su illegal immigrants Singi Orabasu Aduko border fencing Matang the Parliament Pukat Bayabasing Pukat Kray Aihana Honazarakiba Sing Asri Sakot Tarangi Amasung Tungi Lambigi Damaktani Haina Pondoke Adubo line kari tambirakadoribano haina hangladuna makhatana haku MP ohenbiu haina kanamata da haiba laite amasung haining de aigi performance jenglaga makhatana member ohenkige harabadi hena tawba ngamgani khanbane Manipur bu tangdu leta 100% narco terrorist na thohan bane haibasi loina khangle mapandagi sanglakpa drug cartel mayam sel thadaraga toroposi loina khangnade mayam si loina takhai khraga loire hek takhai khibada Peace Lakani Wafam City ruling Amasung opposition ki wanate aseng bani hana phongdoke Hairok Higher Secondary School the midday meal ki sak tha ahum thonglamdra hari Thawbal district ki apex body ama oiriba Hairok apunba club na Hairok the lairiba government school aided school amadi private school punamakta Quality education puraknaba mamangi sahidagi hauduna satharagliba khongjanggi manungsanna Hantakta Hairok Higher Secondary School da Hairok apunba club ki president lusingba team amana yengsilubada school asida
PM Posan ki makada chahi asigi January thadagi March tha phawa midday meal gi chak thonglamdaba thengnare ki haidi hinam sigi matang da hero open club ki thomi singna higher secondary school asigi hauji vice principal oiriba oinam noyon ga punna phamina duna wari sanaduna numit tarani gi matam thaduna midday meal gi chak thongdabagi clarification ama pirakna ba khangalamke adubu masigi pakhum pibagi mohta yamna angakamu ongda school di chak thongkhibagi evidence amata piba ngamdraga ZEO Thawal zone 3 da tha khudingi mahiroi shahumda matam chana chak pijaki habagi utilization certificate puthorakhibani haire tasengbadi mahiroi ayambana midday meals mongmal tana chak pijate hana club ki thomi singda paudam lakpadagi yengsin khongsara chi chatkibani habisine